Manipur gi wathok pauche singilamai maroiba pau oina matam sangna lakpudi mathakta haujikti Bharat ki parliament yamna khanaba wafam oire kumja lesingani kulumdagi me ahumdagi thorakiba khusemgi manba lana lamai sapagum sandorakpadagi thorakpa haktengnaba mishimina lanthum mang takpa pungning wakal kham thengna wahanba lanjenaba masu hingbagi mahau yahundabagi mathakta na koinana lamdam asigi miwesingda hingbagi lambi manghalakpa tainafam khangdaba asawbana omduna leiba maigi sing olaba khonai asidagi mara tappa khonai em oinaba lambi thiba leptri Achoba lambi thibagi khongchet manungda miyamna khanjaba sarkar matam khara mathau tahundana president rule thamlaga constitution gi matung ina hena mara setpa masung pangaleba governor da sakti sinaduna lengak chathaba haukhre Manipur gi miyamna athuba matamda state asida tangdu laitaba mawksa gi phibamda thingba ngamgani haina thajaba thamli Amaromda Laibak asigi khwaidi wangba wayel sang Supreme Court of India ge judge kangbu ama Imphal da laktuna judge mari gi mihut kangbu amana irang ge horpham oiriba Surachanpur amasuk madudagi lanjenarakpa miyoisingna maru oine leiba mafam Moirang da satuna awaba taraba miyoising unabagi mathakta legal services camp medical camp amasung legal aid clinic hangthokre haibagi pau media da mek seng na phongnari Khongsit aduda lakiba Supreme Court judge ngi marakta National Legal Services Authority gi Executive Chairman Justice BR Gabhai yaurokpana Manipur khongsit asi maru oiba amasung asa toba yaba khongsit amani haina lawba yai Manipur da miyangi mut lairabasu haujikti president gi sakti gi kuthangda state gi governor amasung parliament na Manipur gi lenga ki sasan tawrokpa tha ama makhai phaga daure Matamasida Santi Puroknaba Thabak oina lotuna thamba ain kaina paiba kulaising phagatnaba hotnaba sangba yadana thingduna leiramba lambising mapung oina National Highway hangdohanaba thabak paikhatpa haukhre thabak sing adu kaya yamna mai pakpa natraga paktaba haibadudi matamna pirakpa pakhum ngaiba tabani India gi lengak sasan ase constitution gi makhara chathabani constitution gi chana kanglon gi makhada state amana lengak sasan chathaba ngamdraba matamda president rule thamba haibasi constitution piba lengdraba wafamni Manipurna Bharat inkumja lising amaga chamapan nipuma panda tinduna part C state ta thamlaga chief commissioner gi province oiramba union territory oiba aroiba yamna thengna lising amaga chamapan humdrani thoida state rule phanglakpadagi hojik phawbada state as the president rule thamba taramathoi rak sukhre state rule phanglamdai lising amaga chamapan humpumapan october 13 tagi lising amaga chamapan humdrani thoigi march 19 phawba sahi aniga nimit chamaga yankhai tare ni president rule thambaduna khwaidigi sangne piar thambani haina mot pinei Piar thamlabasu miyamge sasan lairabasu Manipurda tung koina santi leiba ngamdabasi Manipurgi jai humudra marifugi rajniti itihas nainabadigi khangba ngammi Constitution chanaba jai humdra taruk suraba phawbada ate state singa manadana tangdu letana leiba ngamdriba asi maram karigino haiba wahang thorei Manipurda leibak ngakpasina malemgi oina khwaidigi sangba khwaidigi thaba masung machal sure hairiba constitution asi nainaba watpadigi leibak ngakpa haitribra natraga constitution asiga Manipurgi lengak sasanga chanadaba yaubadigi leibak maratapna panba ngamdribra haibu hangsing hangdaba yadaba wahang oina thorei Masigi maramdi lising amaga chamapan humapandagi hojik phawbada rajnitigi lusingba kaya thokre makhoi ayambana laik laisu ningthin haiba ngaktani adubo miyamna Manipurgi ni haiduna pumna makna yanaba lusingbadi yaudobagum tawri adubo haukiba sei humudra taruk asida miyamna makhogi lusingbani haiba thoktriba asi rajniti tawriba sing matik sadabadagi ni haiba waroisin amana hekta thangjingadawribra Sai humdra taruk leibak asa constitution chanakla matungda oikleba phibam asi constitution gi saruk karana oilakpra haina kupthana thibagi tangai fadabadi leiri matang asida Bharat ki Pradhan Mantri oiramba Pandit Nehru na haina wafam aikhoina constitution asi lengdaba ama oina semba pammi adubo constitution asi matam chupa lengdana leigadaba nate masi semdok semjin yagadabani Karigumba lengdana leikrabadi jati asi chakholakpa amasung hingduna lei haibadu utpa ngamloi wakhalon asi constitution ka article 395 da mayek sengna mami tari phibam kharadadi constitution semdokpata akaiba karisu leite tawbatabu Supreme Court na Kesavananda Bharati case ta phongdokkiba basic structure haiba sambal adudi kanba yaroi
aduna phibam pumnamasi yenglaga semdokpa yaba constitution asi nahunana seng ingsillaga lengak sasan tawrabadi Manipurda khajiktang oirabasu tangdu laitaba porakpa ngamgadra haibasi haukiba amasung haujik oiriba Manipurgi thawdoksingna hangba wahangni paukhumdi ngaiba tari.